ngasi phongkhiba tongan-tonganba pauchi-singda yaukhiba pausing amadi social media da phangba pau khara update puduna laksari ahanbada maruoiba pau arambai tengolgi update Naga area da Kuki changba thingbadagi Kuki sing sauna saiteng phangle Kuki MLA tarana Naga MLA tara unaduna yasinnaba porakadabani haina Kuki People Alliance na phongdokhre Senapati district ta SDSA na mitop khandakpagi thabak chathagadori Jiribamda angang hum yauna mioi taruk tamchina hatkhibaga mari lenana High Court na thodok asigi matangda thijiliba NIA da tha amagi matam thakhre Kuki singbu pelanaba chingkhong chingya da sugi kem thamjinna bahonari ba mathong hong taba thong asi kudakta lekkodabani haina senjam chirangi miyamna phongdorakle sarkar sembada separate administration khongjangda saruk yariba support tawriba Kuki MLA tarada minister pham amata piba yaroi haina phongdokre Gaurav Gogoi asi North East tagi ni haibada ikai phawoi haina ex-CMN birena phongdokre North East ta chauna demographic amasung illegal immigrant ki issue tholibasi Congress nani haina maral siragli Micham dagi hauraga angambasing phawba Thengna natraga nakoinana Nscn IM da lona yadaba tax hullaga laire Maitei amasung Naga khul singi mayada sugi kem sajinba indigenous singi sovereignty da akiba pibani Angang unabada mama lekidabadagi patient kangmuna irang horpadagi Thobal District Hospital akai atoi thokre New York ta immigrant officer ma yauna mari kaptuna hatkre Hauzik pau sandhona pijari arambai tengolgi Luchingpurel koronganba khumangi Facebook account da asumna post toragli Maribak mapurup ningba chaba singdi lusilaklaba waraba matamda khangba ngamloi adum masa matanda mangkhini tasengna maribak mapurupu ningba midudi lusilaklaba waraba matamda hena khangba kalakani hena mayek senglakani hena thongnasu leirakani hauzik maitei aikhoigi birth rate asi sada 1.7% ni UNESCO na piba report ki matung inna 1.8% furup adu extinct oire yam lowest at laire mature haibani maramaduna ibudo pakhang bagi sada nauda khodingmak wakhal taba matam oire landaba soidaba ngamba nate adubu lale soire khangaba semdokpa ngambase thongna leiba mi khaktani haina sumna post toragli Hauzik pausigi pausing amuk sandona pijari Foothill Naga Coordination Committee FNCC na Naga area da Kuki changba thingba maru oina Churachandpur tu Kangpokpi road thingbagi khongjang changchiliba asida akanba mijeng changduna lokhatpa yaba thabak lokhatnaba Kuki People's Alliance KPA na Kuki Jo MLA taragi mafamda aphongba cherol ama thaduna khangankhre KPA gi Vice President Dr. Sinkholan Thangsingna khuyek piduna thadokhiba Taksin Warol aduda Kuki miyamgi yamna maru oiba economic amadi logistic lifeline ama oiriba Churachandpur dagi Kangpokpi taba lambida Foothill Naga Coordination Committee FNCC na kauba Naga group amana blockade chatharakpa numit tarani henkhre blockade ki khongjang changsin khiba asina lambi asida nongmagi darkar oiba polam sing maru oina medical supply amadi essential commodity sing puthok pusin tawbada chauna apanba pirakpana hanadagi sel thungbi awaba kaya mayokna duna leiringai Kuki Jo community gi Micham miyamda ka hena awaba pire hairi Maramasina Kuki Jo miyamgi mihut oiriba MLA tarana athuba matamda apunba mifam ama pangthoktuna hiram asigi matangda kari tawgadage haiba firep logadabani loinana nakhoigi counterpart ama oiriba Naga MLA taraga pau phaunaduna sangchiliba blockade ki khongjang asi athuba matamda losinnaba taksingadabani haina warning tawri amaromda state lengak amadi mari leinaba authority na so awaba mayok nariba miyamgi hak safety amadi yaifanabagi hiram asida akanba miyeng changbi nabasu KPA gi maikaidagi pungning chingchilagli KPA gi Vice President na thaba aphongba cherol aduna Kuki Jo MLA taragi pungning chingchiladuna changchilliba Naga gi khongjang asi athuba matamda handoknaba thabak lokhatana leiba tarabadi nakhoibu thajaba thamduna mihut ama oina thagaliba community asigi Micham miyamgi marakta pendaba hengalakbaga loinana hena awaba phibam ama oirakpa yai maramasina athuba matamda oirakliba phibam asigi warusin ama puraknaba thabak lokhatkani haibagi thajabasu KPA gi maikaidagi thamlakli
Senapati District Student Association SDSA na lagliba August Maridagi district asida lairiba non local amasung local miyosing masak khangdokpagi verification gi thabak chathagadori chahi asigi March 15 da Tapan Naga Village da pangthokiba SDSA gi ahanba Federation Assembly na laukiba ware kui matung ina misak khangdokpagi thabak asi chathagadabani hairi SDSA na thadokpa chirol amada mathaki wafam asi phongdorokpaga loinana district asigi demographic composition amadi atai darkar laibasing khangdoknaba pandamda verification gi thabak asi chathagadabani maram asina registration amasung verification gi thabak asida mari lainaba mipum khudingmakna saruk yabiyu hairakli August 3 dagi district asida lairiba indigenous recognition amasung non local resident masak khangdokpagi thabak haugadoriba asida mari lainaba miyoi khudingmakna isa isagi mari lainaba documents sing maru oina inner line permit ILP card voter ID na singba puraga SDSA gi office ta lakpiyu hairi karigumba hairiba wafam asida thawoidaba singi mafamda chap chaba action lownaba loinana unverified tawdaba miyosing district asidagi namduna halankhigani tanthokani hainasu chirol asina section wafam thamlakli Manipur da haukiba chahi ani ga tha ani henbadagi thokliba irang asigi manung channa mamang chahi gi November da angang ahum yauna miyoi taruk Jiribam district ki mafam amadagi phaduna pukhraba matungda tamthina hatkibaga mari lenana Manipur High Court na thagdok asigi matangda thijiliba NIA da tha amagi matam pikhre Manipur High Court na NIA da khangan khibagi matung inna mihat asigi matangda NIA na tha amagi manungda charge sheet thagalaknaba khangan khibaga loinana hairiba matam asigi manungda karigumba thagalaktrabadi Court asina hakchin logani hairi panba yabadi angang ahumgi manungda sumnagi tha nipagi angang ama yauna miyoi taruk Jiribam district ki manung chanba Borobekra area dagi Kuki Militant singna phaduna pukhraga miyoi tarukmak asiba hakchang turel torbanda taukharakpada miyamna thengnakibani loinana mihat asi tha nipal phajiklaba phawba kanana chathakibano haiba khangba ngamdana leirakibani thogdo asigi matangda November 13 da thokibani haina advocate KH Tarun Kumar na court ningsingladuna tha kayagi mamangda NIA da case asi sinakhrabasu charge sheet thagatpada tapthariba asigi maram hangki loinana lekhidraba singi imung manungi miyoida wakhalgi charangnaba lairiba asigi yenglaga akaknaba matam ama khangannaba taksinki iramasigi matangda Deputy Legislator General of India KH Samarjitna case asigi matangda NIA na thijiliba asi final stage da laire hairaduna charge sheet thagalaknaba NIA na sem sari hainasu phongdokhi Impal West District ki Sengmai Police Station ki manung channa National Sport University maya amadi akoiba mafam singda suspension of operation sugi chanariba Kuki Militant singi designated camp sanaba thorang toriba asi khudakta handokadabani haina ngasi miyoi chamanga rom henbana Senjam Chirang Community Hall da wakat mifam chathagre thong asibu yaningdaba phongdoktuna Gram Panchayat manga gi Pradhan Jila Parishad member sing Mera Paibi Loop sing Chawrangna khungang tara manga rom gi miyoi singna saruk yaduna chathakibo khongjang aduda Club Nimphuni Toigi member sing su saruk yaduna wakat mifam adu chathaki wakat mifam da saruk yakiba singna Kuki su Militant gi designated camp Maitei khun nakna thamjilakpa yaroi Kuki Militant sing da thamliba su khudakta lauthou Maitei village volunteer sing phaba yaroi haina thaba placard sing paiki mifam adu ga mari lenana miyamgi oiba mifam amasu pangthoki mifam aduna yatnaba leitana laukiba warep sing adudi Kuki Militant singa lengakna chatnariba su khudakta lauthogadabani sugi camp sing Maiteina Kundaba Kunsing Maya Nagna Thamba Yaroi Chawrangna National Sport University ki akoiba haibadi kilometer kun rongi area da sugi camp amata thamba yaroi khun ngakpa Micham sing phaba yaroi haibana singba warep kaya amasu lauki Wasak pada integrity ngakani haina wasak lamlaga Manipur thugaina ba Kuki gi separate administration demand tawbada chaungna saruk yariba Kuki MLA tara singda government semada minister gi pham amada piroidabani government semada community gi chakthung gumna semloidabani haina Federation of Haumi gi publicity secretary Huiremcha henbana kuyek piduna thadokpa chirol na khangalagli chirol sina makha taraduna minister oibada matik chaba tungham chatki khanduna miyam gi thabak tawbada achumba tawgadaba pukchel
sengba corruption da mangjil tharoidaba khanduna pham piba mathok tai sel chabada haisingba tanaba chariba sel aduna center gi lucingba singda kat kadabadi minister oheloidabani Manipur government ki minister ama oirabadi secretariat phamduna thabak sugadabani madu natana Guwahati da Delhi da natraga makoina pamba mafamda office phamba taragadi miyam gi apunbagi minister oidre kuki khaktagi minister tare masina separate administration pithokpaga mane haribani Zirosina amuka phongdokpada sarkar seminasi haiduna kuki da nonjaraga khurumduna haijaroidabani maduna mai hoduna chagliba mayum makai mai thadok pikhraba laifam laitaba lambi gi changniba ohelliba nupi angang khaktana minungsi khangdana hatkraba sing adugi laman singningbana kha chiktuna khangliba singda karemna bagum thokani center na phammu hairaga phamba lepu hairaga lepa masagi lepaki wa amatasu thongna phana phongdok jaba ngamloidaba oirabadi sarkar semdabana fai state amagi phangpham thokpa hak kudingmak center government na biba natraga aikoina lawba haibasi India gi state amagi right ni masi kudingmak kawraga amadi ngamdraga center da khurumnaba niba moigi thaujal ngaibagum miyamda uhanba chumloi makoigi thaujal natrabadi hingba ngamdabagum miyamda uhanduna minaigi thakta changnibagi thakta thamba tawroidabani hairi chirolosina amuka phongdokpada aikoigi minister singna changnibagi luchingbagi thakta masabu center gi luchingba singna uhanduna lakliba lichat aduna center government na sananingba mongda sanariba uchitaba manbagum uriba asigi khudingmak nakhoina thokhanbani India gi state ama maramdagi party na lengak paiba kaya ama yauri makoida BJP Congress party oide haiduna masagi state ki chakthung thungdaba karamba state yauri bage makoina chakthung piraktaba matamduda India ga pundre malengi mating laklagani aikoi kharadi thongna leina hingsi kuki MLA singna sarkar sembada yawning labadi ahan bada nakhoina separate administration demand tawbada yawrubadu lali haina hana phongdok hangadabani Lok Sabha da Assam ki Congress MP Gaurav Gogoi na Operation Sindur ki matang da sathakiba debate phongdok ki wafam kaya adubu former CM N Birena criticize tawduna Gaurav Gogoi asi North East tagini haibada ikaiba phawi haina social media da thagatpa warol na khangalagli Lok Sabha da sathakiba debate aduda Congress ki MP asina India ki military strategy maru oina fighter jet singna long range strike sathakiba aduga mari leinana hangkiba wahang sing adugi matang da criticize tawraduna Congress ki lusingba asi modern welfare technique ki basic sing asi ningthina khangdre haina maral siki MP asina Operation Sindur gi debate sijinakiba wangang sangang adubusu condemn tawduna thong adu armed forces singda ikaiba pibani aikoi gi thongna pharaba defender sing aduna front line da chongthoknaba sokthaba naidana honakiba adu nation asibu ngak senabagidamaktani debate aduda Gaurav Gogoina India gi fighter jet singna long range precision strike sathakiba adugi strategy balance adu karimata khangdana close range tagi kapa yadabra haina phongdokiba adubu criticize tawduna MP asi notice tagi ni haibada ikaiba phawi haiki Haujikjo BJP Congress hunaba leptri lebak asigi North East state ta illegal immigrant sing electoral roll da hapchinduna demography da chauna ahongba ama pirakliba asigi daita pumba lebak asigi ariba party ama oiriba Congress nani haina Assam gi BJP gi MP DC Sakyana phongdokre mahana makhata na haiki beda lising chamapon humpudra ma thoigi India Pakistan war aduda lebak asigi thongna pharaba lanmi kaya ama thawai katkhi loinana lan aduda chauna mai paktuna Bangladesh lebak asi semkibada natana Pakistan gi lanmi lising maripu taragi mathakta India da surrender tawraki adubu lal asigi manungda India gi North East state singda matam changna nungnang ningai oiba phibam ama mayokna duna lakhi nongna Bangladesh lebak semkiba asina North East state singda achouba kokchikpa ama oiki Assam Meghalaya West Bengal amadi Bihar na singbada yauna North East state singda Bangladesh tagi changsilakpa illegal immigrant singna chauna saitheng piki loinana region asigi demography da hongba kaya laki matam amada majority oiramba indigenous people sing ngasidi minority gi thakta lakle North East region da demographic ki ahongba ama lakhan khibasi Congress nani haina BJP gi MP asina maral siduna makhata na haikibada 1958 gi matamda illegal Bangladeshi
immigrant voting right land document amadi ration card na singba piduna makoibu lebak asigi mioi ama oina sakhangki Congress ki MP Gaurav Gogoina parliamenta operation sindurgi debate chathakiba aduda phajadaba wahiwata kaya ngang sakiba adugi matangdasu maral kaya sireduna Gaurav Gogoigi loinabi amadi Pakistan asi yamna anakpa mari leinei masigi matangda special investigation team semduna hauzik investigation chathari SIT na chathari ba investigation asisu miyamda atubada khanghalagani haina phongdoke National Socialist Council of Nagalim NNCN IM na piba license haibadi chakhangche paidaba mioi amata national highway singda commercial vehicle sing thoba thingkre anoba makhalgi IM gi thorang asigi makhada commercial gari thoriba singna Government of People's Republic of Nagalim Ministry of Kilo Affairs haina ming thonba work permit haina thaba license makhal ama paidaba yadre asigumba license asi chahi amagini chahi ama nagagi lamkhai manungda gari thoba gi mahak lupa chamanga tax thiali hariba license makhal asi puraktaba driver singdi IM gi makhuta awaba nangani hari pawasina makhata na hai IM gi kangbuna national highway animakta cheliba port puba truck sing oil tanker sing amasung bus na singbadagi tongan ba makhal kayagi maming thonduna extortion chathari makoina lona yadaba mongla lawriba extortion tax asigi manungda sahi amagi oiba tax lawi commercial gari thoriba singna sahi gi tax asi IM da thidaba yade tax asi gari gi chawba pikpagi makha poli kangkong 12 gi mathakta panba singina sahi gi tax lupa lising 15 kangkong 3 panbana gari singina lupa lising 9 amadi kangkong 3 gi pochai puba gari singina lupa lising 5 fawa lawri Jahi gi tax asigi mathakta gari gi khongchat amada godown tax haiba amasu lawri godown tax asidi gari sing aduna puragliba port ki mamal amasung gari da chawba pikpagi makha pole gari amamam gi khongchat amukta lupa lising mari dagina lising 10 fawwa lawri yot puba gari sing gi godown tax lupa lising 10 khongchat amada theli haina source asina IM da maral sirakli khwaidagi ngakpa amana pochai lawnaba ihang hangna chatpa truck singsu makoi gi get Power chatpagini haiduna lupa chamanga lowi halakpasu lupa chamanga thidaba yade hairi Imphal Dimapur lambi su oiro Imphal Jiribam lambi bu oiro truck singda purakpa pot khudingmak lambi da IM gi tax thiramlabani maduda su natana marketing gi pot leire hairaga Yum tana puragliba adusu national highway sing phawraga lakpanina IM gi thidaba yade madu thidragadi gari amata lambi asida chatpa yade hairi driver kharna pauche asida hai aikoina mapalamdagi leiraga manipurda pusilakliba chana thaknabadagi hauraga polam khudingmak NNCN IM gi tax yawbana maram oiduna micham amadagi hauraga matik mayai leiba mioi phawba manipurda IM da chakthak hulli Assamda tilhau kg amada lupa kun piba matamda manipurda lupa 35 piribasigi maru oiba maram lambida NNCN IM gi tax pithok lambadu saksin nanaba miyamda pot maman hena yonbani Kuki singna naga singi pari purigi oiba lam singda makoigi ayaba yaudana kuki singna sugi kem sajinna ba honaba German road amadi Tiger road haina ming thonjinduna lambi semba amasung popi park sanna thabagi mayokda Foodil naga coordination committee na makoigi area da kuki singi mathakta chathaba ban asi Manipur International Youth Center MIYC na mapung phana support tawrakli lup asina thadokpa chirol amada hai kuki militant group singa khucham naraga Churachandpur district amasung Kangpokpi district ani faunariba lambi semba haibasi atopa kanglup singda khatnaba hawani naga amasung maitei kolgi mayada kuki su kem laisinba haibasi state asigi territorial integrity da chauna indigenous people singi sovereignty amasung security da chauna akiba pibani District Hospital Thobalda angang unabada mama laikidabadagi patient gi kangbuna irang horaktuna hospital asigi OPD casualty counter amadi delivery site yauna amang ata thokre miyamgi mop adu police na matam chana laksinbadagi makhatana amang ata thokidre hairi pawasina makhataragli ngarang ayuk texam mamang lekai dagi maibum ajit ki loinabi maibum ongbi samita chahi 32 Thobal athokpam ningol asi hospital asida angang unanabagi damakta July 13 ta pukhalaki aduga
ayuk pung 13 taba matamda operation tawduna angang nupa ama pokhi laibak thibadi numidang pung 10 makai rom tarakpa matamda angang unaribi nupi asi laikhidre hari nupi asi laikhidre habigi paw tabadagi doctor singna chenchilakpada laikhidabani haiduna khoisaunaraba cheksindabadagi laikhidabani haiduna khoisaunaraba patient ge kangbuna akanba ihok khongjang changsilaktuna hospital asigi casualty OPD counter amadi delivery side jing akai atoi thogan khibani